खंगना अमसुंग खंगदना अखोइना तौरिबा गुनासिंग असिदगी करमना हिंगदगे हिरम असिदा मुक्ति अयुब साहेबना थंबिरक पोफमदगी वाफम खरदंग लौखचरी मियोइबगी दीन हाइबदि इस्लाम दुनिया अनिमक्ता चामदा चामा माइ पाकपा असे अल्लाह अमसुंग हाकि रसूल हाइबा इनबा अमसुंग तौगनु हाइबा तौबा यादबा थबकसिंगदगी लापना लैबनी हाइबसे मुस्लिम इसिन इनाव खुदिमगना यानरबा अमसुंग खंगनरब वाफमनी मरम असला मुस्लिम इसिन इनाव खुदिमगना अल्लाह अमदि माकि रसूल सल्लल्लाहु अलैहि वसल्लम गी हुकुमबु इनबा अमसुंग गुनादगी लापना लैननबा थबकसिंग तौगदबनी अमसुंग असुमना अखोइना फत्तबा अरानबा पापी थबकसिंग असिदगी हिंगनबा होतनरबदी अखोइगी अकोइबदा लैरिबा जाति कयागी मियोइसिंगना अखोइदा पुनिंग सिंगसलकनी अमसुंग मसिगी हाइबदि अखोइना पापतगी गुनादगी हिंगलिबा लंबी तरीका असि करिनो हाइना हंगलकनी थिरकनी मदुगी मत्तम मदुदा इस्लाम हारिबा लंबी हिंगनबगी लंबी माइ पाकनबगी लंबी असिदा मरोमदोम ताजरकनी हाइबदि अखोइना अचुंबा चटलबा अमसुंग गुनादगी हिंगलबदी इस्लामगी अचुंबा लंबी असिदा पुनमक बातोन तौरबनी अल्लाह अमसुंग हाकि रसूल सल्लल्लाहु अलैहि वसल्लम याथंग इनबा अमसुंग इनदबगी मतंगदा मियोइबगी हाइबदि मी मखल मरी थोल खाइदोकप याय अहानबता अल्लाह अमसुंग हाकि रसूल सल्लल्लाहु अलैहि वसल्लम याथंग इनबा अमसुंग सवाबकी ओइबा खुदम ओइना नमाज रोजा जिकर तिलावत न चिंगबा थबकसिंग मपुंग फाना पांगथोकपा अमसुंग गुनादगी हाइबदि गुनागा मरी लेनबा थबकसिंगदगी मपुंग फाना हिंगबा हाइरिबा मियोइ मखल असे मपुंग हाकि मिहिंग खादा ख्वाइदगी हेना फबा नुंसिबिरबा अमसुंग याबिरबा कांगलुपनी इंशाल्लाह अखोइ पुनमक हाइरिबा अहानबगी मपुंग महाकना नुंसिबिरबा अमसुंग याबिरबा कांगलुप असिगी मनुंगदा चनबा ngamnanaba honasi ani subada Allah amadi mahaki rasulgi yathangbu thausadaba neki gi thabak singbu mapung phana tawdaba amasung gunagi thabak singdagi haibade paapki thabak singdagi mapung phana tawdaba ngaktaba haibade ngaktuna chattaba miyoi makhal ase mapung mahaki miyeng khada khwaidagi hanthaba nungsibidaraba amasung phattaba miyoi singni hairiba sigumba Allah Taala na nungsibi khidraba amasung phattaba kanglop asigi mi makal asida aikoi sandanaba aikoina haibadi mapung phana gunagi thabuk sing asida hingnanaba hon hausi ahum subada Allah amasung mahaki rasul sallallahu alaihi wasallam gi haiba inba khudam oina namaz roza zikar tasbih tilawana chingba mapung phana pangthokpa tawbatabu thamoi amade saitan gi langda thukibadagi gunagi thabuk singdagi hingba ngamjataba haibadi jinakari jwar nesana singba आदत्ता हाइबद हैनबीदा मजबूर ओइखरबा हैनबीगी लांग थोखरबा इपाकता लुपखरबा फत्ते खंगना मफम मदुदगी नाथोक पा अमसुंग ngamद्रबा अमसुंग नाथोकना के हाइनसु चपचाना खंद्रबा हारिबा मी मखल असे असिगी मनुंगदा अखोइ चंदनबा अमसुंग चलंबा तारबसु मसिदगी हिंगजनबा अखोइना वारेप तौसी अमसुंग मुजाहदा कन होनसी हारिबा मियोइ मखल असे गुनाहदगी हिंगबदा थौसादबा मियोइ सिंगनी aduna thausadaba sing asigi marakta ikoi chandana bohona phamthoi isubada nafal ibadat khudamona zikar tilawat na singba yamna tawjedaba faraj amasung wajib singdi mapung phana pangthokpaga loinana gunadagi habide gunagi oiba thabak singdagi dingakna chachaba masi Allah mapu mahaki thabak singbu pangthokpada tanba kangbuni karigma makoina talamdraba mathauna ulamlaba mujahada tawramlaba adu oirabadi makoina zikar amasung tilawat na singba Allah na penbinaba amasung Allah gi manak naksanaba nafli ibadat singa se thausadaba tawram loidabani amasung madu tawram thausadaba tawdrabadi haihriba ahan bathaki afaba miyoi pok afaba mi singa sigi kanglup asigi manungda salamgadabani khwaidagi maru eba thabak Hazrat Ibn Abbas radhiyallahu anhu da nupa amana hangi mi amalai mahangna gunhagi thabak sing yamna tawjate aduga sawab ki oiba thabak sing su yamna pangthok jade amala sigi matangda karamana nahang hena pami matamadu damahang paukum pibirai ai tangdu laitabaga manaba karingba posak ama phawba khande haibati gunadagi hinglaga nungaina tangdu laitana hingbaga manaba atopa amal ama phawba laite maramasina nafal namaz roza amasung zikr na singba amal sing mapung phana pangthok taba taragasu guna singdagi ngakna chatpham thoi aduga karigumba mahangna guna singdagi su ngak charaba aduga nafal namaz roza amasung zikr na singba sisu pangthok labadi mapu mahangna khwaidagi hena phai haina amasung nungsi miyeng ni yengbi khraba aduga yabi khraba kanglup ahan bagi kanglup asita chanbang namgani
Burjuk amana kanagumba amabu mahaki komda habiti kanglupta asumna haiba tahui madudi he miyoiba sing nakoibu tumbana manghalle matam aduda burjuk aduna haibirami makoi sing asi tumbana manghallabani haibati ahing haugatlaga nafal namasing sondabana manghanba natte adum nati oiraga nungthinda tumbana Allah na yadaba gunagi thabaksing tawbana manghallabani maramasina ahing ibadat nafan namaz sonba zikar tawba amsung tilawat tawba asina singba asidagi hena phaba jarurat oiribadi gunadagi hingba sini Hadrat Abu Huraira radhiyallahu anhu nahai nomal lagi Rasul sallallahu alaihi wasallam haibirami ai nakhoida wafam mangagi matangda nasihat pautak tawribani masida amal tawraga atopa badasu amal tawhangadaba kana lai matam maduta ai haibade Hazrat Abu Huraira radhiyallahu anhu na hai ho Allah gi Rasul sallallahu alaihi wasallam ai madugi tamakta tayar ni haibade thaurang ni matam maduta Allah gi Rasul sallallahu alaihi wasallam na aigi khut pairaga potlam manga ado mathang manau nai na haibirei ahanbada haram oiba jaiz oidaba potsingdagi hingu madu oirabadi naha khwaidagi hena ibada tawba mi oigani masidagi khangle madudi haram oiba jaiz oidaba thabaksingdagi nakoi nasan nasabu ngak na chatjarabadi dunyada leiriba miyoisingdagi hena ibada tawba mi singi manungda chalhanbigani khudam oina namaz sondaba haramni masidagi hingnaba namaz sangnai na songadabani roza thagi roza hendaba haramni masidagi hingnaba roza hengadabani zakat faraz oiraga zakat pidaba haram haj faraz oiraga matungda haj tawdaba haram masidagi hingnaba zakat pithokadabani amsung haj ada tawgadabani chintiba haram launa lainaba yaba nupa natraga nupida khoidani yengba haram masita natana yu thakba nesagi tabuk punamak haram oiba potki karbar tawba cinema drama na chingba yengba haram oiba thabaksing adutagi hingnaba ngangba tangai phade dawat tawba tangai phade Hazrat Umar bin Abdul Aziz rahmatullah alaihi na haibirami faraz amasung wajib namasing solaba zakat piraba ramzan thagi roza helaba amasung faraz oiba haj ada tawbaga loinana Allah na haram tawkraba pot singdagi ngakna chatpa ase aiga pambani karigumba ahenba nafal ibada tawdaba taragasu masidagi khangde mi ama oina aranba gunagi thabaksingdagi mapung phana hingpham thoi kanagumana faraz oiba thabaksing pangthoklaba matungda ahenba amal nafal namaz roza zikr singba tilawana chingba tawba ngamdrabasu ngamjariba makhai ahanbada gunadagi hingnaba hotnagadabani karigumba mahakna gunadagi hinglabadi nafal ibadat sing nafal oiba namaz roza zikr tilawana chingba se matam matamgi matung inna pangthok ngamlakani amsung ahangba matam punamakta lagi zikr na mensilakani tagumsung guna lairabadi natraga gunadagi hingnaba honadrabadi hanjal hanjan guna tawrabadi aikhoina kaidongwaidasu hairiba nafali ibadat sing asi pangthokpa ngamhande amasung lagi zikr thamba ngamhande nafali ibadat pangthokpa ngamhandrabadi mahakna kaidongwaidasu wali oiba ngamloi guna thadok tabana wali oibe yaroi haibase sukhe kiram sung Allah wala punamaki yandarabo wafamni Allah gi ibadat yamna tawrabasu guna gi thabasing thatok triba phawa wali oiba oithokte maramasina wali oiba ngamnabagi damakta guna sing thadokpa tangai phadabani Quran majid ta Allah taala haibiri tasengama Allah gi wali di mahapukiri riba misak adu khaktani Surah Anfal ayat number 13 masigi arthadi tasengna Allahu kiba khaktana gunadagi hingba ngami Allahu kidrabadi guna punamak tawba ngami Kazi Imam Abdul Wahid bin Zaid tabi'in singi manungdagi awangba thaki sufi amasung Hazrat Hasan Basri rahmatullah alaihi amasung Hazrat Malik bin Dinargi satra singa habade murid singi manungdagi amani mahagna hai noma baitul muqaddasta laklammi aduga Sakharada sangsillaga manunglomdagi thong thingjillami ahing hek wairakpaga aina thong hangdoklami matam matuda mioi tara nipal changsillaklami makhoi khudingma yotki fi setli makhongda khurmagi manana saba khongup tongi amasung makhoi mangak samda Quran Sharif su yali masigi maramna baitul muqaddas ase pungan ngali
ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯑꯕꯗꯨꯜ ꯋꯥꯍꯤꯗ ꯑꯁꯦ ꯏꯃꯥꯃꯦ ꯖꯥꯍꯤꯗꯤꯟ ꯑꯜꯂꯥꯍꯕꯨ ꯀꯤꯕ ꯃꯔꯝꯅ ꯗꯨꯅꯤꯌꯥꯗꯒꯤ ꯃꯥꯏ ꯂꯩꯊꯣꯛꯂꯕꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯅꯤ. ꯑꯕꯗꯨꯜ ꯋꯥꯍꯤꯗꯅ ꯍꯥꯏ, ꯑꯩꯅ ꯅꯈꯣꯏꯗ ꯀꯌꯥꯃꯠ ꯍꯥꯏꯕꯗꯤ ꯀꯔꯥꯃꯠ ꯄꯤꯅꯕꯤꯔꯤꯕ ꯃꯄꯨ ꯑꯗꯨꯒꯤ ꯃꯤꯡ ꯂꯧꯔꯒ ꯍꯪꯖꯔꯤ ꯃꯗꯨꯗꯤ ꯅꯈꯣꯏ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯣ, ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯃꯁꯨꯡ ꯊꯥꯛ ꯑꯁꯤ ꯀꯔꯝꯅ ꯐꯪꯂꯤꯕꯅꯣ? ꯃꯈꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ, ꯍꯣ ꯑꯕꯗꯨꯜ ꯋꯥꯍꯤꯗ, ꯑꯜꯂꯥꯍꯒꯤ ꯋꯥꯂꯤ ꯑꯣꯏꯕ ꯍꯥꯏꯕ ꯑꯁꯦ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯊꯥꯗꯣꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯈꯛꯅ ꯐꯪꯕ ꯉꯝꯒꯅꯤ. ꯑꯇꯣꯞꯄ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯥꯏꯇꯣꯝ ꯂꯩꯕ ꯃꯇꯝꯗ ꯑꯜꯂꯥꯍꯗꯒꯤ ꯏꯀꯥꯏꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯑꯜꯂꯥꯍꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯅꯤ. ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯍꯥꯏ, ꯇꯁꯦꯡꯅꯃꯛ ꯅꯥꯏꯇꯣꯝ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯨꯡꯗ ꯀꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯒꯨꯅꯥꯍꯁꯤꯡ ꯀꯣꯛꯊꯣꯛꯄꯤꯔꯕꯅꯤ ꯑꯃꯁꯨꯡ ꯑꯆꯧꯕ ꯁꯋꯥꯕ ꯄꯤꯅꯕꯤꯒꯅꯤ. ꯃꯤꯑꯣꯏꯕꯅ ꯐꯔꯤꯁꯇꯥꯒꯤ ꯍꯦꯟꯅ ꯐꯕ꯭ꯔꯥ? ꯋꯥꯍꯪ ꯑꯁꯤꯗ ꯑꯂꯤꯝ ꯈꯔꯅ ꯍꯥꯏ, ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯐꯔꯤꯁꯇꯥꯁꯤꯡꯕꯨ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯌꯥꯎꯍꯟꯗꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯍꯥꯞꯄꯤꯔꯒ ꯁꯦꯝꯕ, ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡꯕꯨ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯌꯥꯎꯍꯟꯗꯅ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯍꯥꯞꯄꯤꯔꯒ ꯁꯦꯝꯕ, ꯑꯗꯨꯒ ꯃꯤꯑꯣꯏꯕꯕꯨꯅ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯑꯅꯤꯃꯛ ꯌꯥꯎꯍꯜꯂꯒ ꯁꯦꯝꯃꯤ. ꯃꯔꯝ ꯑꯁꯤꯅ ꯃꯤꯑꯣꯏꯕꯗ ꯄꯤꯅꯕꯤꯔꯤꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯟꯊꯔꯒ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯂꯒ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯂꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯑꯗꯣ ꯐꯔꯤꯁꯇꯥꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯤꯁꯛꯅꯤ. ꯑꯗꯨꯒ ꯃꯍꯥꯛꯉꯣꯟꯗ ꯄꯤꯅꯕꯤꯔꯤꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯟꯊꯗꯕ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯗ ꯄꯨꯟꯁꯤ ꯂꯦꯟꯈꯤꯕ ꯇꯥꯔꯕꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯁꯛꯅꯤ. ꯑꯗꯨꯒ ꯒꯨꯅꯥꯍꯒꯤ ꯊꯕꯛꯁꯤꯡ ꯑꯃꯁꯨꯡ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕꯗ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏꯗꯕꯅꯤ. Hey there. Subscribe to my channel. And also press this bell icon.